ꯖꯤꯔꯤꯕꯥꯝ district ki Borobekra subdivision ki manung chanba Jakura-dhor kaithelda hana Borobekra police station da OC oiramba thabaktagi potharaba Sinam Bipin Singh ki ka ahum leiba yum ama mi leitabagi tanja lauduna kuki khulai paiba singna tumna mai tharamle thodo ado ngasi ayuk nongalamdai pung ahum makhai rom taba duai da thokibani hairi yum mai chakpagi paw fangbaga manak nakpa khunja singna mai kanaba hotnaki adubu matam thengkibana thengtakibana kanba ngamkidre haina khunja singna fongdorakli ningsing bigai Borobekra subdivision da CRP AR na chingba personal sing kaya thamduna leiribani irang matam khara lepluraba matung amu yum mai thaba horakli basina mafam aduda leiriba maitei yum sing security personnel sing na meeting changhaningbagi apamba fongdorakli si sabi pingi kanoni kana dalaiba ye jogar baja munggal laiba sini jadi kalau belum je mau cakap tentang dengan kalau ibu proses hari yang jauh baru mai lagi indra kani